ꯅꯨꯃꯤꯠ ꯇꯥꯗꯧꯔꯁꯤꯕꯨ ꯐꯅꯦꯛꯁꯦ ꯂꯧꯁꯜꯂꯝꯄꯣꯠꯇꯦ ꯂꯥꯃꯥꯅꯦ ꯃꯥꯅ ꯑꯩꯈꯣꯏ ꯈꯜꯂꯤꯁꯦ ꯀꯔꯤꯅꯣꯕ ꯈꯪꯗꯦ ꯃꯁꯤ ꯀꯩ ꯋꯥꯈꯜꯅꯣ ꯃꯁꯤ ꯍꯥꯠꯇꯣꯛꯑꯁꯤꯔ ꯍꯦꯠ ꯂꯩꯁꯤꯔ ꯈꯜꯂꯨ ꯑꯩ ꯇꯧꯒꯦ ꯑꯩ ꯂꯩ ꯂꯩꯗꯤ ꯂꯩꯔꯝꯃꯤꯗꯅ ꯑꯅꯤꯁꯦ ꯅꯨꯃꯤꯠ ꯇꯥꯗꯧꯔꯕꯁꯤꯕꯨ ꯐꯅꯦꯛꯁꯦ ꯂꯧꯁꯟꯅꯤ ꯈꯪꯗꯦ ꯅꯕꯥꯅꯤ ꯖꯨꯠ ꯀꯌꯥ ꯆꯥꯔꯣ ꯖꯨꯠ ꯆꯥꯔꯣ ꯍꯥꯏꯕꯗꯤ What you mean? ꯍꯦꯁ ꯂꯣꯟꯗꯥ ꯑꯃ ꯇꯧꯏꯗꯅ ꯁꯤꯗꯤ ꯑꯁꯨꯛ ꯅꯝꯊꯤꯕ ꯅꯪ ꯌꯨ ꯊꯛꯄ꯭ꯔꯥ ꯆꯅꯝ ꯆꯥꯕꯩꯅꯦ ꯀꯔꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯔꯅꯤꯒꯦ ꯅꯀꯣꯛꯇꯨꯗ ꯑꯐꯕ ꯋꯥꯈꯟꯗꯤ ꯑꯝꯇ ꯈꯟꯗ꯭ꯔꯕꯅꯤꯅ ꯆꯤꯛꯅꯤ ꯆꯤꯔ ꯉꯥꯎꯔꯣ ꯑꯅꯤꯃꯛꯅꯦ ꯉꯥꯎꯔꯤꯉꯩꯗ ꯆꯤꯛꯄ ꯍꯧꯅꯗꯦ ꯆꯤꯛꯏꯉꯩꯗ ꯉꯥꯎꯕ ꯍꯧꯅꯗꯦ ꯉꯁꯥꯏꯗꯤ ꯀꯣꯛ ꯆꯤꯛꯑꯦ ꯍꯥꯏꯈꯤꯕꯅꯦ ꯃꯥ ꯃꯤꯀꯣꯏ ꯅꯪ ꯃꯤꯒꯤ ꯋꯥ ꯉꯥꯡꯒꯅꯨ ꯅꯥꯏꯌꯦꯗꯥꯏꯅꯦ ꯐꯔꯕ꯭ꯔꯥ ꯍꯧꯒꯠꯂꯣ ꯑꯩꯈꯣꯏ ꯑꯅꯤ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯆꯥꯛꯇꯨꯕꯨꯗꯤ ꯑꯩꯅ ꯊꯣꯡꯕꯤꯔꯅꯤ ꯑꯅꯥꯕ ꯑꯅꯤꯒꯤꯅ ꯆꯝꯐꯨꯠ ꯑꯃ ꯐꯨꯠꯄꯤꯔꯅꯤ ꯑꯩꯒꯤꯅ ꯉꯐꯛꯀ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯊꯣꯡꯉꯅꯤ ꯉꯥꯟꯃꯟꯈ꯭ꯔꯦꯍꯦ ꯀꯩꯅꯣ ꯈꯨꯠꯁꯥ ꯂꯛꯁꯥꯁꯤꯕꯨ ꯃꯁꯤꯗ ꯊꯣꯝꯃꯒꯦꯗ ꯍꯥꯠ ꯅꯨꯃꯤꯠꯇ ꯎꯄꯥꯟ ꯊꯥꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯗꯨꯅ ꯏꯁꯥ ꯐꯅ ꯂꯩꯗꯨꯅ ꯑꯃꯗꯤ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛꯇꯣ ꯐꯖꯅ ꯆꯥꯔꯒ ꯂꯩꯔꯕꯗꯤ ꯍꯥꯏꯗꯤ ꯎ ꯊꯥꯗ꯭ꯔꯒꯁꯨ ꯏꯁꯥ ꯐꯅ ꯂꯩꯔꯒꯗꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯇ ꯀꯥꯟꯅꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯂꯥꯏꯔꯤꯛ ꯈꯔ ꯁꯣꯟꯕꯗꯅꯦ ꯐꯠꯇꯕꯗꯤ ꯊꯣꯏꯅ ꯇꯧꯔꯣꯏꯗ Hi guys, ngasi aina takchadoribase hakchangje lengjumje kumai phangani hai kanda matangdani ko takchadoje sije kanna chinge sumai chingaga sumaina yumda gym sanabai niyom khangbire ko mayam sumai tawdamni ko chafu si ong pathare ne to si isau la mane khabai no dai le khajano pathare ne to si su tabe rabira bra upsarge yare ko upsarge 타블로 밀어봐 아싸 콜레가 다스라게 먹보 욕비 헤이 공원들아 와 One video and 7 photos. Nakoida lapani nang bukang dhabagi nanak ta phambani